कुकी CSO खरगा यानरक्तबदगे चुरचानपुरदा खुलंगाकपगी थबक तौदुना लाकपा खुलंगाकपा कुकीसिंग मसा मसागी मयुमदा हनबा हौख्रे पाव असि ngasi nungthil phongkhiba kanglaipaaki maira pausedagi lokhatchabane Manipurda thokliba tha taraga mathoi surakadawriba sathiraba kanglub anigi lan asigi haurakfam oiriba Churachandpur district ki mafam kayada niyom kaina buffer zone area ni haina lauthokiba mafam singda khulngakpagi thabak tawduna leiriba United Tribal Volunteer gi thomi singa Churachandpur gi Civil Society Organization kharaga yanaraktawdagi ngasi dagi hauna khulai thadoktuna masa masa gi mayumda mapon masa yomduna hanaba haukhre Irang asina maram oiduna ngasi Churachandpur district ta shutdown gi khongjang changsinkhre Pausi asina phangba paugi matungina de United Tribal Volunteer gi thomi singna khulai thadoktuna masa masa gi mayumda hanba haukhibase ngarang numidang dagi ne makoina khulai thadoktuna masa masa gi mayumda hanbagi maram de Churachandpur gi Civil Society Organization CSO kharagi mathakta pendaba leibadagi ni haire Pawasina hai kuki CSO singi luchingba singna masa masa gi mayumda nungaina tum chaduna ahawba mathel lukoi kaya chaduna ananba fizol setuna zip car tongduna nungaiba punsi marela mada leithoglaga khulngakleba United Tribal Volunteer gi thomi sing otnaibagi thabak chatharakpa makhoi gi awaba ubidabadagi khulai thadoktuna mapon masa yomduna masa masa gi mayumda hanbagi khongjang asi changsilakpani haire Pawasina hai numit kharanigi mamangda khulngakleba United Tribal Volunteer gi thomi singi chana thaknaba polam sing matam sana pibiyu haibada pibi rakhidaba Chana thaknaba polam sing pirakpa tarabasu ningthi nungaina thong thaktuna tawbidaba apum masa oiba chinjaki polam sing pirakpadagi khulngakpa United Tribal Volunteer gi thomi singna CSO singi mathakta aduki matik penaraktavani haire Chairakasida khulngakliba United Tribal Volunteer gi thomi ani kuki CSO gi luchingbani haiba kharana tamthiba mawongda phubagi thabak chathaki haire hairiba thogdoksing asina maram oiraga United Tribal Volunteer gi thomi singna khulngakpa gi thabak toklagani haiduna makhoi de isu tawba nongmai sing puduna mafi marol yomlaga ngarang numidang dagi masa masa gi mayumda khongna amade gari na chingba tongduna hanbagi khongjang asi changsilakpane United Tribal Volunteer gi thomi singna pendri basi kuki inpi Churachandpur amade ITLF ki mafamdani haire Churachandpur da oiragliba phibam asigi matangda CSO singi marakta umkhanaba amade kuki miyamna penarakta kaya thorakpadagi ngasi ayuktagi hauna Churachandpur da leiba dukan sing thonglona khe loinana kaithel famdabagi khongjang changsinduna Haujik Churachandpur da atopa makhalgi irang ama sagalakle haire Napan mayai laikai da leiba mi leinadraba mitai gi yum khara kuki militant singna mai thadoklam lei pawasi ngasi nungthil phongkhiba kanglai paki maira pause dagi lokhatchabane ngarang nungthil pung ahum lom taba matamda Bisnupur district ki manung channa sugnuga lona ba napat mitai khulge mi leinadraba yum khara kuki militant singna mai thaduna mangan khre mai thaba sida yum kaya amade okon yauna tumna mai chakre haire khunja singna phongdorokpagi matungina de kuki militant sing adu laisang kuki khulasidagi kumtharaklaga napat mayai laikai da leiba hana kuki militant singna mai thabagi thabak chathabada chakhaudaba yum sing adu mai thabagi thabak chathakibane mai thaba adu da mai kanbagi thabak kana amatana sangsilaktavadagi yum sing adu tumna mai chakre haire pawasina hai napat mitai khulda leiramba mitai sing adu mafam adu da leiba ngamdavadagi haujik sugnuda hangliba relief camp da changjafam lawduna leiri haire amaromda sugnu turel gi paring asi tha tara hena mi chathok chasin tawba yadavadagi turel gi torban ani da napi singnang kaya haujilakpana yamna songba mafam ama oire loinana sugnu turel maya nakna leiba mi leinadraba mitai khul singsu ngakpi senbinaba leitaba haibadu oire maram aduna kuki militant singna mi leinadraba mitai khul sing makhata na mai thabagi thabak chatharakadra haibagi singnaba leire maduna Manipur lenga ki maikaidagi matik saba security force thajin biduna ngak senbagi thabak chathabi yuaire CM Birena Kukizo MLA Taraga mitai MLA kharaga unaduna wari sakhre haibadu aran bane kuki MLA Tara pawasi ngasi nungthil phongkhiba kanglai paki maira pause dagi lokhatchabane Manipur gi Chief Minister Nongthongbam Birena media da mitai MLA kharaga Kukizo mar MLA Taraga unaduna wari sanakhre haina phongdokhibadu aranba yumpham yaudaba wafam ne mitai MLA amataga Kukizo mar MLA Taraga unaduna wari sanakhiba sunglai leite haina Kukizo mar MLA Tarana press ta thadorokpa cherol amana haire cherol asina hai Chief Minister N Birena lana sandokiba pawasina Kukizo mar MLA sing amasung miyamgi marakta singsep thanaba honavane maram aduna leibang miyamda yumpham yaudaba Chief Minister N Biren gi aranba wafam asida thaza biganu hainasu Kukizo mar MLA Tarana press ta thadorokpa cherol asina haire Manipur da thogliba irang asi loisinaba CSO singa political dialogue tawba leitre kokome Pawasi ngasi nungthil phongkhiba kanglai paki maira pause dagi lokhatchabane
Hauzik lamdam asida thogliba irang asina mahusagi punsirolda hanjilaknabagidamak CSO singna political dialogue tawba leitri haina Coordinating Committee of Manipur Integrity Kokomigi Coordinator Somendro Thoksom na phongdokre ngasi lamfelda leiba Kokomigi office ta pangthokpa pawgi mifam amada wafam asi mahangna phongdokhibane mahangna makhata na hai Chief Minister na irang asigi waroisin purangnaba tonganba committee singna CSO singa loina na nakal animakta political gi dialogue tawri hairiba adu Kokomi amadi Kokomi ga chatminariba CSO singa ngasi fawwa wari sanaba leite political dialogue tawba tarabasu miyamgi oiba condition yaudana wari sanaroi Manipur da hujik thogliba irang asi miyoi kharana thoganbane Kanglup anigi irang waina uhanana bohonariba si yaningde lamdam asida khunda minariba kanglup singnasu chapsaba Manipur kanana bohonabada chapsaba thodang lobiyo mapaldagi sanglakpa khulai matiksana paiba narco terrorist kuki militant singna haukiba kumjali singani kulhum doige May ahumdagi landarakpadagi state security force na thengnaba ngamdavadagi village force na lan thengnaduna lakli haina phongdokhe thamna pokpi singthakta kuki singna pampi bom kapnaba khenduna leiba ubada police ta khunja singna wakat khre pawasi ngasi nungthil phongkhiba kangleipaki maira pause dagi lokhatchavane kuki militant singna singthaktagi yamna toina bom amadi nongmai kaptharaktuna landarak famoiriba Imphal East district ki lamlai kendra ge yaingang pokpi police station gi manungsa na leidiba Thamna pokpi sabungkhok khunau sana sabi amade sabungkhok na chingbada bom amadi nongmai kapsilaknaba kuki militant singna sem saduna leiba ubada khunja singna yaingang pokpi police ta wakat khre haire pause asida khunja singna phongdorokpagi matungina de ngasi drone thagatuna thamna pokpi ga thangnana leiriba kuki militant singi leifamoiriba chingi saruk yengsinbagi thabak sathaba matamda kuki militant singna pampi bom kamnaba sem saduna leiba uba phangkhe masigi matungda khunja singi maikaidage Yangang pokpi police station da chatuna oiriba phibam adu khangankhe loinana thamna pokpi gi singthakta leiriba kuki militant sing adu takthokpina ba haijakre haire Manipur gi Lok Sabha gi seat ani gi mikhal tangkak ani thongna April 10 ga mapan amade 16 ta pangthoklaga ne election gi code of conduct India pumbada sanaba haukhre pawasi ngasi nungthil phongkhiba paujel pause dagi lokhatchavane Manipur gi parliamentary Lok Sabha seat ani gi mikhal Phase ani thongna April 10 ga mapan amasung 13 ta pangthoklagani haina laukthokre New Delhi gi Vigyan Bhavan da pangthokiba pawgi mifam amada Chief Election Commissioner Rajiv Kumar na 19 suba Lok Sabha 2024 gi election gi matam sing laukthokiba election schedule sing asigi matungin na Lok Sabha election 2024 asi phase tare thongna pangthokane election gi result June 3 da lauktokane phase tare thongna pangthokadaba election asigi ahanba phase ta Parliamentary Constituency Chamaga ne Ani suba Fiesta Parliamentary Constituency Marfuga Mapan Ahum suba Fiesta Parliamentary Constituency Marfudraga Mari Mari suba Fiesta Parliamentary Constituency Marfudraga Taruk Manga suba Fiesta Parliamentary Constituency ni Fuga Mapan Taruk suba Fiesta Parliamentary Constituency Yangkai ga Tariet amasung Tariet suba Fiesta Parliamentary Constituency Yangkai ga Tariet ki Mikhal Singh Mathang sinna April 10 ga Mapan April 10 ga Taruk May 3 May 10 ga Humdoy May 10 May 10 mga amasung June gitang amada pangthokani haire Manipur gi oina outer gi saru khara yauraga inner parliamentary constituency gi mikhal April 10 ga mapanda duga April 10 ga tarukta lemawriba outer parliamentary constituency gi mikhal pangthokane ngasi ECI na election gi schedule laukthokki baga loina na laibak asida khudakta gi election gi code of conduct chana ba haukhre